Imphal turel da miyoi ama sina phangkhibaga mari lenana police na miyoi ama phare ngarang Imphal turel gi mayang Imphal maibam da leiba thong maya da miyoi ama sina phangkhibaga mari lenana police na misi adu da sena bani haiba miyoi ama phare haide police ki pauna hai ngarang Imphal turel khongnung dagi sina phangkhiba miyoi adu gi mame Lelong Tairen makhong dagi MD Riswas Khan sahi kulumdoi ni haide thodo asiga mari lenana Imphal West District ki crime branch na misi asiga mari lenana FIR ama register tawraba matung Siyasada Senabani Hainu Singlaba, Thopal District Lilong, Laihau Kongdagi MD President Laisang Sahini Pugom Doyasi Phare Haide, Police ki Pauna Makataraduna High Imphal West District Crime Branch ki Tim Amana, Missy Asiga Mari Lenana Investigation Sataba Matamda, Singnaba Hariba, Mio Asi Pabangam Kibane, Aduga Laikitraba MD, Rewas Khan gi Asiba Haksang Police na Rims ki Mokta Puraktuna, Missy Asikaram na Sibano Haiba Kangdok Nabagi Damak Kre Haide. National Highway Animal Landslide Thoktuna Lambi Pauna Drake, Manipur gi Lifeline Oiriba National Highway number 2 Imphal Dimapur Lambi, National Highway 37 Imphal Ziribam Lambi amasung National Highway number 1028 Tadubi Ukhru Road Hariba Lambi sing asida mafam kaya da leptana nong chubana maram oiraga sing ningkhaibagi thodok sing thoktuna Manipur state ka yumlonariba state sing ka phauna khidre official source ki matungina hai leptana nong chuba sina maram oiraga landslide mudslide amasung isau thoktuna Manipur gi oina lairiba laikha gi lambi sing ayamba lambi phauna khidre haire pausina hai National Highway 102 da Senapati Maugate amasung National Highway 1028 Tadubi Ukhru Road amasung National Highway 129 Maram Peren Road Hariba Lambi Sing Asida Nagaland ka tainaba mafam sing da landslide thoktuna Lambi Sing asi phauna khidre haide Nakalamrom da thodo asiga sab manaba maong da National Highway number 37 gi None district ki awang khulda chauna sing ningkhai khibadagi Lambi asi phauna khidre Masida Sanatana Senapati amasung Kamjong district ki Intervillage Road Singi lambi paringda landslide thopudagi district sing asda lairiba miyam khudungsa daba kya mayoknari haidi Kangpokpi district ki oina so zongjong amade Songpheng ani gi marakta sariba thong ningkhai kre ti gamnong ke Laipuri gi marakta sariba thong Molkom amasung Tenglen ani gi marakta sariba thong Lungkin amasung Malen gi marakta lairiba thong Gamnan amasung Somphung gi marakta laiba thong amasung Gampikon amasung Molem gi marakta sariba thong sing asi sing ningkhai bana maram oiraga sathok jasin tawbada khudong thiningai oibagi phibamda leide haide official oiba survey amagi matungina hai leptana churiba nong asina maram oiraga mudslide thokleba district singdi None Tamenglong Senapati amadi Ukhrul ne hairiba district sing asida gari sathok kasin tawba pumlep lep khre haide turel kaibadagi miyam awaba nangle lau parili singkya isingna lakhre Turel kaibadagi miyam awaba nangle lau parili singkya isingna lakhre ising isano Zenemski Dental College OPD lab khre Haukiba numit ni humnigi mamang du sukiba akanba nong na maram oiraduna Idil Turel Thobal Turel amasung Imphal Turel gi torban sing kairakpadagi mioi singkya awaba nangle masigi sumathakta lau parili singkya su isingna lakhre Kretrigau da Idil Turel gi torban phutcha marom pakna kaikiba duna maram oiraduna sen tharakiba isingna kongba turel lanselaklaga Jenims Hospital DDK Imphal Porompat Police Station Porompat DC Office na singba mafam sing yauna akoibada laiba yum sing ising thumjin khrei mafam adudagi sen tharakpa isingna mathang thumjinduna laklaga kongba nongthombam lekai Standard College amasung kaikhugi area su isingna thumjinduna leiri mafam sing asiga punna leiminariba lawpham mayam amasu ising thumjin khibana Phau pambi sing masa uba phangkhidravane hauzumaki oinadi tampaki lamda yauna Manipur gi mafam ayambada nong chubagi sang hanthakre adumapu state asigi tampak phauduna cheliba turel ayambagi MIT hauziksu adum wanglaga leiri Water Resources Department na ngasi nungthal gi pung ani phaubada lawba record ki matungina Imphal turel gi ising MI flood level gi mathakta seli lelong thongda onbadana khwaidagi wangba ising isau thokpa yaba thak aduda seli Idil turel gi oina Idil bungda onba matamda Thokpa yaba thaki mathakta adum sele Nambul turel gi ising MID khara hanthare Thobal turel gi ising mafam kaya da torban pathoktuna haujiksu sele Thobal district ki mafam kaya da Thobal turel kaibadagi sensilakpa isingna lau pari lising kaya haujiksu isingna laksenduna thamle Imphal district ki Lamlai Assembly constituency ki manungda leiba laufam kaya amaso haujik ising thumjillaga leire mara asida Imphal turel mayang Imphal maikaida ani thokna kaibadagi maibam amasung usiwaro da awaba mayoknari
ngarang numidang athengbada mayang Imphal maibam konjin mayai lekaida chauna ifut phaurakhe madugi matung tarakpada mayang Imphal tairen maibam aniga tainaba litan thong yoromdaida thingel kairakhe yamna sangna amasung lothana torban kairakhibana maikai adomda leiriba miyam punamak awaba mayoknare hojiksu tampakta nong hangkhre adubu isaudi hena sathirakle Kukizo Council na NS2 hangtokpagi agreement withdraw tawkhre Prime Minister Narendra Modi ki numit nini ki matungda Kukizo Council na September marida Union Home Minister ga National Highway 2 hangtokpagi agreement adu withdraw tawkhre Kukizo Council ki maikai dagi phongdok libana hawkiba sahi 2023 ki May 3 dagi hawrakiba irang asiga mari lenana maitai amasung Kuki community ani ki marakta yasinaba ama laitri phawba state asigi khwaidagi maru oidiba National Highway 2 asi makhatana adumak thingkhigani Kukizo Council ki maikai dagi National Highway 2 hangdokle haina lauthokpa laite loinana lambi asi free movement gi permit pibasu laite Kukizo Council ki maikai dagi Ministry of Home Affairs na pirakhiba directive ki matungina lambi asida chathokasin tawriba singda asoi angam thoktanaba security na honariba asida kangpokpida leiriba singna mapung phaba cooperation pinaba haikhiba khaktani National Highway asida leiriba buffer zone asi ikai khumnagadabani karigumba masibu violate tawba tarabadi sathiba mahai phangani loinana makhatana santi amasung security ki phibamda akaiba kya lakani hana phongdokhe panba yabadi Ministry of Home Affairs ki maikai dagi September mari da Kukizo Council ga agreement sign tawna ki badada kangpokpi phawduna chanariba National Highway 2 asi hangdokpa amasung free movement leiragani hana phongdokhibane NPF tagi resign tawkhraba former MP Dr. Lorho S. Phejo NPP da join tawkhre NPF ki primary membership tagi resign tawkhraba Lok Sabha ki former MP Dr. Lorho S. Phoje ngasi NPP headquarters da pangthokiba asamba thoram amada party sida join tawkhre former MP asina NPP da join tawkhiba sina party asi hena mapangal kallagani haina NPP gi national president su oideba Meghalaya gi chief minister Conrad K Sangmana phongdokre NPP gi national president asina makhatana haikibada Dr. Lorho na party sida changlakhiba sida mahaki experience wisdom amasung support base ke adu party sig mapangal hena kalhanbada natana Dr. Lorho asi party sigi yamna maru oiba asset amaso oide makhatana party sigi mantra oiba one voice one north is haiba panda madu phangna bagidamata punna hona minragani Dr. Lorho Phoje asi Manipur da lariba tongan ba community singna yanaraba masak naraba mioi amane MPSC puksel sengba akanba wangang daba miyam gi yai phana ba khanba amasung amakpa leitaba politician amani haina su thagatke NPP na hojik lawriba political trend asi da sengna ba kya ama mayok naraba su party sigi masa mareng tapna samna sangdorakle party asi noma gi miyam na thajaba thambaga loinana North East miyam gi amata ngairaba platform amasu oirakle haike thawramaduga mari leinana former MP Lorho Phoje na haikibada mahak masama indigenous community ama oibana region asida lairiba indigenous community singi yai phanaba thabak tawgani NPP gi leikhadraba founder Puno Agito Sangmana khalamba wakhal sing ado mangphauna hannaba honagane loinana mahaki wakhalon sing aduna aikhoi khudimakta asoba thodang amasu piri haike ngachigi thawramaduda NPP gi maroiba miyo kyasu saruk yakhi haire Anauba immigration law gi makhada drug lalonbada chenaba foreign national Laisang taruk India na maramda deport tawgadawri India gi anauba hena mapangal kanba immigration law gi makhada drug trafficking gi mari leinaba mioi Laisang taruk maramda halhanaba gi thabak sing India government na paikhatba hokre hariba khongthang asi narcotic control bureau na submit tawrakhiba report amaga mari leinana Ministry of Home Affairs ki directive amagi makhada paikhalakadaba khongthang ne anauba immigration law asigi makhada yamna sathi Drug kamari lenaba case senaba foreign nation sing laiba asida makhata na laiba yara roi anauba law asigi matung na drug kamari lenaba case athuba matamda loisenduna foreign authorities singa cooperation hengat anduna makoi singadu maramda halanabagi khongthang paikhat kadabani haide drug ki case senaba singadu laiba asida legal gi amasung administrative ki oiba khongthang sing athuba da paikhatuna laiba asida makhata na laiba yabagi ayaba pidre Amaromda Modi government leba asidagi makhal khudimaki drug sing maru phangna muthatnabagi chapchaba phirep lai loinana hairiba pandam adu phangnabagi damak honaba yaba sing adu honagani haina Union Home Minister Amit Shah na ngasi New Delhi da Narcotic Control Bureau na sinduna pangthokiba leba asige state amasung
यूनियन टेरिटोरीसिंगी ओइना एंटी नार्कोटिक टास्क फोर्स की हेड सिंगी अनिसुबा नेशनल कॉन्फ्रेंस हौदोकपगी थोरमदा फोंदोखरे यूनियन होम मिनिस्टर असिना मखा ताना हाइकिबदा लाकदोरिबा चही 2047 असिदा लेबा असिना हिरम खुदिमक्ता मपुंग फाना चाखोटपा यावना ग्रेट नेशन अमा ओइनबगी पांदम थमले लोइनाना हाइरिबा चही असिदा इंडिया असि मालेमगी लेबा खुदिमक्तगी मांजल थाबा लेबा अमा ओइनबगी पांदम थमदुना पाखटकदोरिबा असिगिदमक्ता यूथ सिंगना अचौबा आशा थमले यूथ सिंग असि नेशन असि फाउंडेशन ओइबना यूथ सिंगना हाइरिबा पांदम असि फंगे हाइबगी चपचाबा अचेप फिरेप अमगा लोइनाना होनाद्रबदी मोदी गवर्नमेंट थमलिबा पांदम असि कैदंगोइदा फंगबा ngamloi मरामदुन लेबा असिदा ड्रग मरु फंगना मुथतपा हाइबसिसु हानाना लेबा असिदा ड्रग लाक्सिनबगा मरि लेनाना पाइखतलिबा थबक थोरमसिंग होंदोकपा चंगे मालेंगु लेबा अयामदा मियामना नेशन अमा चाखोटपा अमसुंग ड्रग ना पीरिबा चैथेंग अनि असि मरि लेनाना लौई मरामदुना नहा ओइरिबा यूथ सिंग generation asi drug tagi kanduna laiba asi mapung phana saukhatnaba honaba haibasi yamna maru oi great nation amagi foundation asi young generation asini laiba asidagi drug maru phangna muthatpa haibasi lamdam asigi mari leinariba daita laiba officer sing aduna chap chaba phirep amaga loinana thabak tawraba khakta da oithokani hairi लियांगमाई इम्फाल मार्केट तेरा बाजार दा हांगदोखरे पीएम चुरचांदपुर दा वांगांगबदा मपाल लमदगी चंगलकपा इमिग्रेंट सिंगना करिसु तौबा यारोय हायरंबा दु मियामना नैनाबियु हायना एम बिरेना फोंदोरखरे तुंगी खुनाई खनबा असेंबा लुचिंबा अमा लेरमदबदगी हौजिक एखोइना वारिबने हंदक भारत की प्राइम मिनिस्टर नरेंद्र मोदी ने चुरचांदपुर दा लाक्तुना वांगांगबदा मपानदगी चंगलकपा इमिग्रेशन सिंगना करिसु तौबा यारोय हायरंबा दु मियामना नैनाबियु मणिपुर दा थोकिबा इरांग कयादा ममांगदा भारत की प्राइम मिनिस्टर ओइखिबा सिंग अमुक्ता लाखिदे हायना हानगी चीफ मिनिस्टर नोंथोंबम बिरेना फोंदोखरे वाफम सिंग असि सगोलबन कैथेदा लेबा आइडल क्लब दा लियांगमाई इम्फाल मार्केट कमिटी ना सेंदुना ngasiदगी मोबाइल मार्केट अमा हांगदोक मियाम सिंगी अफब एनसांग नापी फंगनखिबगी थौरमग मरी लेनाना एक्सएम एन बिरेना फोंदोखिबने ngasi लियांगमाई इम्फाल मार्केट हांगदोकपगी थौरम अदुदा तामई एसीगी एमएलए अवांगबो न्यूमाई पाछोय एसीगी एमएलए सापम कुंजकेश्वर लियांगमाई नागा काउंसिल की प्रेसिडेंट माचुन दोबो अमदी लियांगमाई इम्फाल मार्केट की चेयरमैन केएस सिंगलेन लुवांगसाना सरुक याखे एक्स मिनिस्टर एन बिरेन मखाताना हाइकिबदा ममांग दा लेरंब लुसिंग सिंगना हौजिकी खुनाई अमदी तुंगदा हौरक्लिबा खुनाई सिगे खल्लगा थबक तौरमलबदे असि मियामना थेंगनरिबा अवाबा सिंग असि थेंगनरमलोय अदुबो हौजिकति कनाना असेंग लुसिंग बनो हाइबा तमना तमना मियामना खंगबा हौरक्ले हाइके महाना मखाताना हाइ लमदम असिदा खुंदामनरिबा कांगलो फुरु खुदिमकना इसा इसाना हाइरिबा महै अमदी इसागे इथौख खंगबा नतना लमदम असिगी पुवारे अमदी इसागे हौरकफमसु खंगबा मथौ ताइ मतम अमदी मैतै तना अखोगी मणिपुर हाइना लाउरमबदु इरांग असिना मरम ओइरगा अखोगी मैतै हाइना मैतै फुरुप खकी लाउरक्लिबा असि लाइबक थीबने प्राइम मिनिस्टर ना हंदक लाकलंबा अदुदा महाना चुरचांदपुर वांगांगबदा थमलंबा वाफम मपाल लमदगी चंगलकपा इमिग्रेंट सिंगना करिसु तौबा यारोय हायरंबादु मियामना नैनाबियो लमदम असिदा लेमिनारिबा येलो फुरुप सिन कायनाबा यारोय कोइरेंगैदा हौजिक कांगलो 35 की यूनिटी मॉल अमा अथुबदा साबा लोसिलगने मॉल अदुदा खुंदामिनारिबा कांगलो खुदिमक्की मफम पीगने ममांगदा इरांग थोकिबा मतमदा प्राइम मिनिस्टर अमुक्ता लाखिबा लैत्रे अदुबो हंदक थोकलिबा इरांग असिददे यूनियन होम मिनिस्टर नुमित अहुम अमदे स्टेट मिनिस्टर नुमित कुनगनिपानी लाक्तुना लेरंबा हाइबा असि इरांग असिबु कुपना यिंगसिनबा लाखिबने हाइके दुर्गा पूजा की मांगोइनना बांग्लादेश दा हिंदू लाइसंग अमसु मांग ताखलमले हाइदे दुर्गा पूजा की मांगोइनना बांग्लादेश दा सखंगदब मियोय खरना हिंदू की लाइसंग अमसु अमा आदा थोखलमले सखंगदब सिंगना लाइगी मितम अमा आदा थोखलमबगा लोइनना लाइसंग दा खिनबा सिक्योरिटी कैमरा अमदे मेमोरी कार्ड हुरान खरे हाइना लोकल मीडिया की रिपोर्ट ना फोंदोरक्ले बांग्लादेश दा लेबा हिंदू लाइनिंग सतपा मियोय सिंगी ख्वाइदगी चावबा कुमहै ओइदिबा दुर्गा पूजा मांगोइनना क्रिस्टिया डिस्ट्रिक्ट की मीरपुर उपजिला दा लेबा स्वरपुधा पलपरा श्री श्री राधा काली के लाइसंग अमा आता थोहलंबने टेम्पल कमिटी के प्रेसिडेंट अमरेश घोषना फोंदोखिबगी मतुंगिना सखंगदब मियोय खरा लाखलगा कार्तिक अमसुंग सरस्वती की मितम अमा आता थोहलंबने थौदो अदु थोखिबा मतमदा नोंग चुखिबगा लोइनना मै लाखतब मरमना मफम अदु इमममखे मै लाखतबगी खुदोंचाबा लौरगा सखंगदब मियोय सिंगना लाइसंग मनुंगदा चंगलक्तुना मितम सिंग अमा आता थोहलंबने हाइदे
Manipur dengue case listing ama henkre haukiba pung kunmari da miyoi yankhai mathoi dengue positive oirakre Manipur da kumsi sahigi oina Aedes haina khalnaba kang makhal amana sandokpa dengue laichat ki case masing listing ama henkre haukiba pung kunmari da miyoi yankhai mathoi positive oirakre Directorate of Health Services na thadarakpa zero gi matungina haukiba pung kunmari da miyoi yankhai mathoi positive oirakhiba sigi manungda Imphal West khakta da miyoi kunthra manga positive oirakhi hairiba kunthra manga asi tharaga district asigi oina asida punna miyoi chatrat ko humudra positive oikre Imphal East district ki oina haukiba pung kunmari gi manungda miyoi taramathoi positive oirakhe case asi tharaga district asigi oina handak sahi gi miyoi chamaga kumapan positive oikre ahum suba position oina Thobal district ta sahi asigi oina miyoi kunthra ga taruk positive oikre adubu haukiba pung kunmari asida di miyoi amata positive oibagi record phangkide Kaksing district ta ama Sandel district ta ahum amasung Ukhrul district ta ama positive oirakhe hauju phawbugi manungda dengue naba miyoi ama khidabagi record phangi haide nong manini asida nong letna chukibana maram oiraga state asigi mafam kiyada isaw mayok nariba asigi yenglaga hayeng September date 17 su Manipur da lairiba school sing Laisang Suti Laothokhre Laisang education s ki director NG Bogendrona thokpa order amagi matungina hauzik state asigi mafam kiyada oiriba isaw sina maram oiraga hayeng September 17 da status da lairiba Laisang school added school private school amadi central school sing Suti Laothokhre haide